Hitler Poland landarage haina khalle lan taunaba maram thiba hore highway inde haiduna Poland landare sok lising amaga chamapan kunthra mapan September ama ayuk pung mari ga minute nifu taba matamda Germany na Poland lan tauragani haina lauthokre mahakna lauthokpa matam adumaktada hana sinduna Poland gi simna manungda bom thadanaba plan ngaiduna leiki Poland gi aerodrome dagi plane paikhatpa nang hode top kapami amata magi mafamda changhode mi pumnamak tumnari mawong asida khanghodana bom thadaduna pung ahum gi manungda Poland gi nongthak kilan mi pumnamak pumtoi toina thugai ki September ahumda England amasung France anina German gi mathakta lan taragani haina lauthokle Rus nasu September 13 Poland gi nongpok lomdagi lan tasilakle Rus kilanmina Poland gi lanmi lising tara kaptuna hatki German gi akiba phanglaba lanmi atat akham leitana fuzilaki German lanmina Poland gi sifai lak mari lising yankhai phare top lising amaga chani laure manghan kibaga lausin kibaga pullaga plane chani panne numit 19 lan soknaraba matungda Poland gi lanmi brigade ama phawba mawong chana leikhidre Poland gi konung Warsaw asi September 13 phawdi yeknabagi makhutta taramde toigo masung September 13 dadi Germany gi lanmi na lausinkhre Poland gi asiba amasung asokpa lising nifuromni lanmi lak taruk lising marifudra mari bondi oiki Poland gi nongpokki square kilometer lakani chani nifu Rus na laukre aduga Germany na lemhoriba square kilometer lak amaga lising kunmapan samri lauki asum tongna yamna tukatcharaba mawongda Rus amasung Germany na Poland bo hatlaga yenaduna chaki November 13 da itha thajadana Rus na piklaba solaba Finland landare Rus kilanmi lak taramanga tank lising mapan plane lising tara aduga atopa maikai amaromdana supna gilanmi lising kunthra humdoi tank kharadang plane humpu amasung top chani yankai asidani natai yamna chanade sok lising amaga chamapan nifugi Mars taragi manungda Finland pumlo lausen khre sok lising amaga chamapan nifu April mapanda Germany na Norway da landare amasung May gi tarik ahum phawbagi manungda Germany gi makhutta Norway takhre asuk thuna yegnabagi khutta takhibagi maramdi Norway gi Major Vitkun Kosling yegnabagi khunekta thabak paikhalammadagini Norway bu ngaknaba ningthina hona hodabagi maramna British ki Prime Minister Chamberlain May thagi tarik 10 da tokhre numit asimaktada Churchill na Britain gi Prime Minister oire Churchill na Prime Minister oiba numit asimaktada Germany na Holland amasung Belgium da landaki May thagi tarik 4 nongyai matungda Holland gi mathakta plane yamna ngangki ai hak leraga aerodrome da landarami aduga khudakta parachute lanmi thadrei Holland gi plane tarani thoidamak lerami tarik 13 da German singna khanghalami madudi thunamak Dutch singna lan leptrabadi Rotterdam amasung Utrosta bom thadaduna pumtoi to helagani haina adubu masana lepsarage haigadaba leiraba adu phawbada leplage haina thakriba paw adu yawraktringai gi marak aduda plane yankhai mukna bom thadarakle May thagi tarik 13 da Holland laure mi lising kunthra hathi aduga lising kun soki Holland da lan tarakpa matam adumaktada Belgium da su Germany na lan taki masigi mawong asisu Holland gi adugumi May tarik 16 da Belgium lausan kre German singi maruoiba lalongdi ahanbada plane name na pairaktuna akoibadu bom thadarami aduga top kapasing adu kom manungda changhalli mathangda lanmi pumnamak kom da lot kinaba name na humthaba bom puba plane amasung machine gun kapsannaba fighter adudagi kudaktuda parachute lanmi aerodrome da thadare komdagi thorakpadadi German lanmi singna tomigan paiduna laina kapangamle Germany na namthaningliba laibak singi manungda France amasung Britain ani asi
ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯁꯛꯇꯤ ꯉꯥꯛꯇꯅꯤ꯫ ꯁꯣꯛ 1990ꯒꯤ ꯃꯦ ꯇꯥꯔꯤꯛ 10 ꯑꯌꯨꯛ ꯄꯨꯡ 4:30 ꯇꯥꯕ ꯃꯇꯝꯗ ꯕ꯭ꯔꯤꯇꯤꯁꯀꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯑꯥꯔꯥꯁ, ꯑꯦꯂꯥꯏꯠꯀꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯀꯌꯥꯃꯨꯛ ꯑꯃꯁꯨꯡ ꯑꯦꯔꯣꯗ꯭ꯔꯣꯝꯁꯤꯡꯗ ꯖꯔꯃꯅꯤꯅ ꯕꯣꯝ ꯊꯥꯗꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯐ꯭ꯔꯥꯟꯁꯀꯤ ꯂꯥꯟꯃꯤ ꯗꯤꯕꯤꯖꯟ 102 ꯂꯩ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯗꯤꯕꯤꯖꯟ 32ꯗꯤ ꯔꯤꯖꯥꯔꯚ ꯑꯣꯏꯅ ꯊꯝꯃꯤ꯫ ꯖꯦꯅꯔꯦꯜ ꯕꯤꯂꯣꯠꯀꯤ ꯃꯈꯥꯗ ꯗꯤꯕꯤꯖꯟ 90, ꯖꯦꯅꯔꯦꯜ ꯄ꯭ꯔꯤꯇꯂꯥꯠꯀꯤ ꯃꯈꯥꯗ ꯗꯤꯕꯤꯖꯟ 13, ꯖꯦꯅꯔꯦꯜ ꯕꯣꯁꯟꯒꯤ ꯃꯈꯥꯗ ꯗꯤꯕꯤꯖꯟ 33 ꯂꯩ꯫ ꯐ꯭ꯔꯥꯟꯁꯀꯤ ꯃꯥꯌꯣꯛꯇ ꯊꯧꯖꯤꯜꯂꯛꯂꯤꯕ ꯖꯔꯃꯟꯒꯤ ꯁꯛꯇꯤꯁꯨ ꯑꯉꯛꯄ ꯐꯪꯅ ꯀꯜꯂꯤ꯫ ꯃꯦ ꯇꯥꯔꯤꯛ 16ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯐ꯭ꯔꯥꯟꯁꯀꯤ ꯐꯤꯚꯝ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯂꯝꯃꯤ꯫ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯖꯔꯃꯟꯁꯤꯡꯅ ꯕꯣꯝ ꯊꯥꯗꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯇꯥꯡ 14ꯒꯤ ꯑꯌꯨꯛꯇ ꯃ꯭ꯌꯨꯖ ꯇꯨꯔꯦꯟꯗ ꯊꯣꯡ ꯁꯥꯕ ꯂꯣꯏꯗꯨꯅ ꯖꯔꯃꯟ ꯂꯥꯟꯃꯤ ꯇꯛꯁꯤꯜꯂꯛꯂꯦ꯫ ꯖꯨꯟ ꯇꯥꯔꯤꯛ 4ꯗ ꯃꯣꯍꯣꯟ ꯕꯟꯁꯇꯦꯠꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯌꯥꯏꯗꯒꯤ ꯐꯨꯖꯤꯜꯂꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯐ꯭ꯔꯥꯟꯁꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯆꯥꯏ ꯇꯧꯅꯕ ꯑꯃꯁꯨꯡ ꯄꯦꯔꯤꯁ ꯀꯣꯅꯨꯡ ꯂꯧꯗꯨꯅ ꯃꯦꯖꯤꯅꯦꯠ ꯂꯥꯏꯟ ꯑꯗꯨ ꯄꯨꯝꯂꯣꯏ ꯂꯣꯏꯁꯤꯟꯅꯕ ꯖꯔꯃꯟꯁꯤꯡꯅ ꯂꯥꯛꯅꯔꯛꯏ꯫ ꯖꯨꯟ ꯇꯥꯔꯤꯛ 14ꯗ ꯖꯔꯃꯟꯁꯤꯡꯅ ꯐ꯭ꯔꯥꯟꯁꯀꯤ ꯀꯣꯅꯨꯡ ꯄꯦꯔꯤꯁ ꯂꯧꯁꯤꯜꯂꯦ꯫ ꯖꯨꯟ ꯇꯥꯔꯤꯛ 18ꯗ ꯐ꯭ꯔꯥꯟꯁꯀꯤ ꯃꯄꯥꯡꯒꯜ ꯄꯨꯝꯍꯤꯛ-ꯍꯤꯛꯊꯔꯦ꯫ ꯇꯥꯔꯤꯛ 12ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 6:50ꯗ ꯈꯨꯠꯂꯥꯏ ꯂꯦꯞꯅꯕꯒꯤ ꯋꯥꯔꯦꯞ ꯇꯥꯈꯤ꯫ ꯋꯥꯔꯦꯞ ꯇꯥꯕꯒꯤ ꯁꯍꯤ ꯑꯁꯤ ꯁꯣꯛ 1919 ꯅꯕꯦꯝꯕꯔ 11ꯗ ꯖꯔꯃꯅꯤꯕꯨ ꯃꯉꯛ ꯅꯣꯜꯍꯟꯗꯨꯅ ꯈꯨꯠꯂꯥꯏ ꯂꯦꯞꯄꯒꯤ ꯁꯍꯤ ꯇꯧꯍꯟꯈꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗꯅꯤ꯫ ꯖꯔꯃꯅꯤꯅ ꯐ꯭ꯔꯥꯟꯁꯀꯤ ꯃꯊꯛꯇ ꯃꯕꯨꯛ ꯄꯦꯅ ꯂꯃꯟ ꯈꯨꯝꯈ꯭ꯔꯦ꯫ ꯐ꯭ꯔꯥꯟꯁꯀꯤ ꯂꯥꯟ ꯑꯁꯤ ꯁꯣꯛ 1990 ꯖꯨꯟ 15ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1:35ꯗ ꯄꯨꯝꯂꯣꯏ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯖꯔꯃꯅꯤꯒꯤ ꯃꯤ 38,063 ꯁꯤꯈꯤ, ꯃꯤ 1,19,133 ꯁꯣꯛꯏ ꯑꯃꯁꯨꯡ ꯃꯤ 19,634 ꯃꯥꯡꯈꯤ꯫ ꯌꯨꯔꯣꯞ ꯃꯍꯥꯗꯦꯁꯇ ꯑꯁꯨꯛ ꯀꯜꯂꯕ ꯐ꯭ꯔꯥꯟꯁꯀꯨꯝꯕ ꯁꯛꯇꯤ ꯑꯁꯤ ꯖꯔꯃꯅꯤꯅ ꯑꯁꯨꯛ ꯊꯨꯅ ꯂꯥꯛꯁꯤꯟꯈꯤꯕꯒꯤ ꯃꯔꯝꯗꯤ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯗꯕ, ꯂꯥꯟꯃꯤ ꯁꯣꯟꯕ, ꯂꯨꯆꯤꯡꯕ ꯁꯣꯟꯕ, ꯔꯥꯖꯅꯤꯇꯤꯒꯤ ꯅꯝꯊꯥꯛ, ꯃꯥꯡꯗ ꯍꯣꯠꯆꯤꯟꯕꯒꯤ ꯃꯍꯨꯠꯇ ꯉꯥꯛꯄꯒꯤ ꯃꯑꯣꯡꯗ ꯂꯩꯕ, ꯂꯥꯟ ꯁꯣꯛꯅꯒꯦ ꯍꯥꯏꯅ ꯍꯣꯠꯅꯗꯕ ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯖꯔꯃꯟꯒꯤ ꯂꯥꯟꯃꯤ ꯑꯉꯛꯄ ꯐꯪꯅ ꯐꯒꯠꯂꯕ ꯑꯃꯁꯨꯡ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯈꯨꯠꯂꯥꯏꯅ ꯂꯥꯟꯗꯥꯔꯛꯂꯕꯗ ꯐ꯭ꯔꯥꯟꯁꯀꯤ ꯂꯥꯟꯃꯤꯅ ꯁꯤꯖꯤꯟꯅꯕ ꯈꯨꯠꯂꯥꯏꯗꯤ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯗꯕ, ꯃꯈꯜ ꯁꯨꯗꯕ, ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯃꯑꯣꯡꯒꯤ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯏ꯫ ꯂꯥꯟ ꯁꯣꯛꯅꯕꯁꯨ ꯃꯇꯝꯒ ꯆꯨꯅꯗꯦ꯫ ꯐ꯭ꯔꯥꯟꯁꯀꯤ ꯂꯥꯟ ꯃꯇꯝꯕꯤꯅ ꯒꯨꯂꯤ ꯑꯃꯠꯇꯅ ꯁꯣꯏꯍꯟꯗꯅ ꯌꯦꯛꯅꯕ ꯍꯥꯠꯅꯕ ꯍꯣꯠꯅꯩ꯫ ꯖꯔꯃꯟꯒꯤꯅ ꯃꯦꯁꯤꯟ ꯒꯟꯅ ꯄꯪꯀꯥꯞꯇ ꯀꯥꯞꯁꯤꯜꯂꯒ ꯃꯔꯅꯥꯏ ꯄꯥꯟꯖꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯆꯠꯊꯩ꯫ ꯖꯔꯃꯟꯒꯤ ꯑꯆꯧꯕ ꯇꯦꯡꯛ ꯃꯥꯔꯛ 3 ꯑꯃꯁꯨꯡ ꯃꯥꯔꯛ 6ꯀꯤ ꯃꯃꯥꯡꯗ ꯑꯦꯂꯥꯏꯠꯀꯤ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯖꯔꯃꯟꯁꯤꯡꯒꯤ ꯃꯤꯂꯤꯇꯔꯤ 49ꯒꯤ ꯇꯣꯞꯅ ꯑꯦꯂꯥꯏꯠꯀꯤ ꯂꯥꯟꯕꯟ ꯑꯃꯁꯨꯡ ꯇꯦꯡꯛꯁꯤꯡꯕꯨ ꯌꯥꯝꯅ ꯀꯣꯝꯅ ꯀꯥꯞꯊꯔꯝꯃꯤ꯫ ꯄ꯭ꯂꯦꯟꯁꯤꯡꯗ ꯑꯐꯕ ꯃꯈꯜ ꯑꯃꯁꯨꯡ ꯌꯥꯡꯕ ꯍꯦꯟꯕꯅ ꯖꯔꯃꯟꯁꯤꯡꯅ ꯈꯨꯗꯣꯡ ꯆꯥꯔꯝꯃꯤ꯫ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇ ꯐ꯭ꯔꯥꯟꯁꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯂꯥꯟꯊꯣꯡ ꯁꯤꯟꯕ ꯍꯩꯈꯤꯗꯕꯅꯤ꯫ ꯐ꯭ꯔꯥꯟꯁꯀꯤ ꯔꯥꯖꯅꯤꯇꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯔꯛꯇ ꯄꯨꯛꯆꯦꯟ ꯁꯦꯡꯈꯤꯗꯦ, ꯃꯨꯟꯅ ꯈꯟꯊꯈꯤꯗꯦ꯫ ꯃꯔꯝꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯐ꯭ꯔꯥꯟꯁꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯆꯨꯝꯅ ꯉꯥꯛꯄꯒꯤ ꯐꯤꯚꯝꯗ ꯂꯩꯈꯤ꯫ ꯃꯥꯡꯗ ꯆꯪꯁꯤꯟꯕꯒꯤ ꯃꯇꯧ ꯇꯧꯗꯕ ꯑꯃꯁꯨꯡ ꯂꯥꯟ ꯁꯣꯛꯅꯒꯦ ꯍꯥꯏꯅ ꯈꯟꯗꯕꯗꯒꯤ ꯃꯥꯏꯊꯤꯕ ꯐꯪꯈꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯃꯔꯝ ꯑꯃꯅ ꯐ꯭ꯔꯥꯟꯁ ꯑꯃꯁꯨꯡ ꯕꯦꯜꯖꯤꯌꯝꯒꯤ ꯂꯥꯟꯖꯦꯟꯕ ꯃꯤ ꯀꯌꯥ ꯃꯔꯨꯝꯅ ꯂꯝꯕꯤꯗ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯆꯠꯄꯅ ꯂꯥꯟꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯌꯥꯝꯅ ꯑꯄꯟꯕ ꯑꯣꯏꯈꯤ꯫ ꯐ꯭ꯔꯥꯟꯁꯀꯤ ꯃꯦꯖꯤꯅꯠ ꯂꯥꯏꯟ ꯍꯥꯏꯅ ꯀꯧꯕ ꯖꯔꯃꯟꯒ ꯇꯥꯏꯅꯕ ꯉꯝꯈꯩꯗ ꯆꯦꯛ ꯅꯨꯡ ꯆꯟꯗꯨꯅ ꯁꯨꯔꯨꯡ ꯑꯣꯏꯅ ꯁꯥꯡꯅ ꯁꯦꯝꯈ꯭ꯔꯕ ꯑꯐꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯥꯟꯃꯤꯅ ꯃꯇꯤꯛ ꯆꯥꯅ ꯊꯝꯈ꯭ꯔꯕ ꯑꯗꯨꯕꯨ ꯖꯔꯃꯅꯤꯅ ꯂꯥꯛꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯈꯤꯗꯦ꯫ ꯃꯁꯤꯅ ꯖꯔꯃꯟꯁꯤꯡꯕꯨ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯁꯥ ꯇꯧꯔꯝꯃꯤ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯍꯥꯏꯔꯤꯕ ꯃꯦꯖꯤꯅꯠ ꯂꯥꯏꯟ ꯑꯁꯤꯒꯤ ꯃꯔꯝꯗ ꯍꯥꯟꯅꯅ ꯍꯤꯠꯂꯔꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯈꯤ꯫ ꯁꯥꯡꯂꯕ ꯆꯦꯅꯥꯒꯤ ꯆꯦꯛꯄꯟꯒꯨꯝꯂꯕ ꯂꯥꯟꯕꯟ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯁꯣꯏꯕ ꯇꯥꯛꯄ ꯐ꯭ꯔꯥꯟꯁ ꯂꯣꯟꯗ ꯏꯕ ꯂꯥꯏꯔꯤꯛ ꯑꯃ ꯍꯤꯠꯂꯔꯒꯤ ꯃꯈꯨꯠꯇ ꯇꯥꯈꯤ꯫ ꯃꯗꯨ ꯃꯍꯥꯛꯅ ꯖꯔꯃꯟ ꯂꯣꯟꯗ ꯍꯟꯗꯣꯛꯍꯟꯗꯨꯅ ꯃꯨꯟꯅ ꯄꯥꯔꯒ ꯃꯇꯧ ꯀꯔꯝꯅ ꯂꯥꯟꯕꯟ ꯑꯁꯤ ꯂꯥꯏꯅ ꯂꯧꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕ ꯃꯑꯣꯡꯗ ꯅꯤꯡꯊꯤꯅ ꯁꯦꯝ ꯁꯥꯈꯤ꯫ ꯕ꯭ꯔꯤꯇꯦꯟꯗ ꯖꯔꯃꯟꯅ ꯂꯥꯟ ꯇꯥꯔꯛꯄ ꯑꯁꯤ ꯁꯣꯛ 1990ꯒꯤ ꯑꯣꯒꯁꯠ 9ꯗ ꯍꯧꯈꯤ꯫ ꯕ꯭ꯔꯤꯇꯦꯟꯒꯤ ꯈꯥ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛꯇ ꯅꯨꯃꯤꯠ ꯑꯁꯤꯗ ꯖꯔꯃꯅꯤꯒꯤ ꯄ꯭ꯂꯦꯟ ꯃꯈꯜ ꯄꯥꯏꯔꯛꯇꯨꯅ ꯕꯣꯝ ꯍꯩꯊꯈꯤ꯫ ꯃꯇꯝ ꯑꯁꯤꯗ
Britain-gi phibam yamna pharamde. Yeknaba ngaknaba matik chana sem sadri German singi lan adu ngaknaba Britain-gi plane kharadamak leirame. German singna maruoina Britain-gi ising lanmi gi sakti thudeknaba Royal Air Force ki mapangal thudeknaba aerodrome amasung jahaz hithangpham singbu manghannaba hotnarakpane. August tang 12 da German singna Dover da plane chani Portsmouth amasung Whites ki ithatta plane chama yankhei na landaki. September tarik 3 da German plane singna London shahar da landaki. Mairi amasung maikhu mile kun phawbu uba phanglami. London shahar gi mathakta German singna marudra taruklak landaki. Masigi mathangda khwaidagi tamthibadi December 18 da landaki baduni. Hairiba numit asida akan babom lising yankhai amasung mai gi bom ani angakpa phangna London da thadaki. Sahara sigi mapunsi pumlep lepnaba maru oiba mafam singda German singna landaki. September thadadi German singna Britain da panghen henjenba yaraktre. Adum moinamak thakkilan asi October 12 da lepkre. Thakkilan ga loina isingda jahaz sathok chasin yadanaba isingda sizinaba bom magnetic mine kaya saithok tuna thamki. Hitler na matang asida yeknababu tunaba puhobagi matam ama ithokre. Mahakna France joy tawraba matungda thasi pothaduna leithokpagi mahutta June thada Britain da hektamak landaram labadi Hitler na phajana mai pakpa yana leirammani. June thagi matam adu phawbadi Britain asi langi karigumba amata sem sadri. Tha anigi manungda Britain na langi damak khurong chaba hauki. Khutta chai paiba haudrabasu mamit nadi yainaba chai kadai da tari haibadu ukre. Chai yaudaba mi amabu laina phudat pangame. Toigo masung chai pairaba mi amabu chai paiba mi anina lakshan mawana thokane. Britain chai paidringaida Hitler na landaram labadi lanjau asigi itihas ona tainaba isenda thoklamba yabane. Hitler na Poland, Norway, Denmark, Holland amasung Belgium budi laina joy tawkhraga Britain khwaidagi maru oiriba leibak asibudi karigi asuk kuiraba phawbada phol taba ngamdabage. Germany gi thakki lanmiga lamba pariba Britain gi Air Chief Marshal Sir Hugh Taudik CNC Fighter Command gi makhutta Fighter Squadron yankhai mapan damak leirame. Aduga German lomgidi lan asigidamak machine plane lising aniga chatret yankhai rom leirame. Adum oinamak Daudik ki thakki lanmi singna German gi thakki lanmi singdagi machine hena kaptharame. Maramdi German gi plane sing adudagi British ki plane singna hena thuna paikhatpa yarame. Maruoiba amana Sir Robert Watson Watt na puthokpa radar gi khulaina German gi plane kadai da laibage amasung kadai yoraklabage haiba hek khanglame. Sok lising amaga chamapan nifu June 10 da Italy na German gi maikei da tuongduna lan yaukre. German Italy gi maikei asi Axis haina khangnai. Italy na lan yaurokpa matam asida Middle East ta British ki senapati Wavell gi commanda sifai lising marifuni thoiga satret humbudra manga brigade anina saba tank division amalerami. Italy na lan yaurokpa asidagi Mediterranean Sea asi Britain gi sathok sasinda yamna apanba ama oire. Karigumba Egypt amasung Suez ki khong asi Axis ki makhutta takhrabadi Middle East ki command asi British ki khutta gi chatkragani. Adu oirabadi Britain gi lan gi darkar oiba masak sing adu nongpok lomgi samrajyadagi purakpa yaroi dauri. Maram maduna Italy amasung Britain asi maikei asomda thengnarakpa masana tabani. General Wavell gi mayokta Italy gi Marshal Italo Balbo amasung Osta gi Duke ani asigi makhada lanmi lak mariga lising tara manga leirami. September thada Libya da Italy gi lanmiga British ki lanmiga lan soknare. General Wavell gi matengda afaba tank yamna thadarakpadagi Italy gi phibam thire. Masi Libya gi ahanba lanpham haina khangnai. Matam khara lepluraga Libya gi lan asi October 10 da amuk hanna tawnai. October 19 da Italy gi lam Albania dagi Mussolini na Greece talandai. Lanthong asidamak General Wavell na
Africa gi lan asi matam khara tuminna leiki amasung Greece romda thabak sinnaba honakre matam khara leiraga lan adu amuk hanna soknaki siri barani da soknaki bani numit mangani soknai lising amaga chamapan nifu December 3 tagi December 18 phauba Italy gi lanmi lising kuntrani pan bandi tauki top samri amasung teng yangkai British ki makhutta taaki British ki mi chamaga kuntra humdoi damak siki mathangda amuk Bardia amasung Tobrukta sok lising amaga chamapan nifumathoi gi January 5 amasung kunithoi da lan soknaki main sengdokpa tara kakthatpa amasung bom kaya thadaduna kanna soknaki Italy gi lanmi lising humudra manga phaki tank amasung top kaya lawki akon bada Benghazi haiba mafam maduda amuk hana soknaki lanfam asidasu Italy maithi ki British ki makhutta lanmi lising kun bandi taki amasung khulai kaya amuk lawki akon bagi lan asi sok lising amaga chamapan nifumathoi February 3 ta loiki